खुलेम लेकाई जूनियर हाई स्कूल की प्रिंसिपल इंचार्ज होने लेरंबा लेखिद्रबा लाइश्रम दिनेश की नौरेमथोंग लाइश्रम लेरक्ता लेबा युम ngasi maina tumna chakre thodok adu ngasi ayuk pung 13:49 tarakpada thokibani thodok adu electric short circuit gi hoba oiramba yai haina thajanari loinana thodok thokfam aduda fire service ki team laktuna mai kanbe gi thabak chataki thodok aduda asok apan gi paudi leite adubu yum adudi tumna chakre maina law khongna chaklakpa aduda yumbu oiriba lekidraba dinesh ki nupi laisram ongbi sandyarani wan thabadagi mayam changduna laikannaki ngasi ayuk pung 13:49 taba matamda electric short circuit tagi haurakpa maina tumna chakraba uripok nauremthong DC road laisram lerakta leiba laisram sandyarani gi mafamda ngasi nungthil like minded group LMG manipurna khudaki oina lupa lising tara tengbangduna imung ngasi gi awabada saruk yakre ngasi khanghaudana haurakpa maina tumna chakraba laisram sandyarani gi mapuroiba laikhidraba matung mapuroibagi mingda fangba lupa lakh tara romgi senpham amadi imungda leiba polam punamak maina tanggoitana chakre haire LMG manipur gi chief advisor wangkhemsa samjai amadi advisory board member haridas anina luchingduna chatkhiba ngasi gi tengbang khongchat aduda group asigi secretary 𝗬𝗨𝗠𝗕𝗏𝗏 publicity secretary rakesh nauremsu saruyaki loinana kunjesor mangsa tabam surendra ningomba boinau maibam dr maibam iten PK huirongbam amadi atai group asigi maru oiba member kyasu saruyaki khongchat aduda nungaitaba amadi awaba fongdokladuna group asigi secretary 𝗬𝗨𝗠𝗕𝗏𝗏 na fongdokhibada laisram sandyarani gi imung asi awabada awaba hapa haibeduga pangkhak oire mahaki manempok chahi amagi mamangda laikhidebegi awaba mayok naringai chairakta mahaki mapuroibasu lambi gi accident amada amuk laikhidei mapuroiba laikhidebegi tha fadringai mahaki manau nupasu lambi gi accident amada amuk laikhidei mapuroiba amadi manau nupagi firoi fauba sondringai chairaksida ngasina amuk sandyarani gi una mathak makha saba yum ase amuk tumna maina chakiba haibasidegi hena awaba amamuk leitre asigumba awaba imung asida LMG gi maikaidegi khudaki oina mateng asi pangbani leipak miyamna su imung asigi awabada angamangama mateng pangsinduna zero dagi haugadoriba imung asigi awat apa mateng pangminasi yung masi una koi matham ka sabani electric short circuit tegi pung 13:49 helakpasida electric short circuit tegi horok pamaina pura collapse oire fire brigade labasu ekhoi madu kanbada ekhoi loina ngamhaudre maramdi chakhibra hangibna maramuduna imung asigi wari je tabada tu chungma phawi maramdi sandarani mapuroiba lamboi khonang khongda masa loba chatpada activa ama da thomdana activa talaga takiba aduga makiba puroiba leigidaba piroi loidri aduga thama ikang kanadana maki mananu pasu amuk kwagaitenda maki masa tuition lobu chappada amugi accident oiba aduga maki manemboksu koi chahi amagi mamangda adumain leigidaba asigumba series oina awaba taringai imung sidida amuk mai chak paibase masi zero da ki pura hobri yamne nungai jatebdi maki mapuroibagi akoi oja ormagi benefit akoi lupa lakh 10 muki akoi paisa je masi amu chakhiba chakpaide yauhiba maramune imung asina nanghauriba awabase masida akoi leibiniba mayamna angamba khainaduna akoi imung asiga awabada akoi khajito orabasu akoi mateng paminasi